Venezuela minute amada anirag yuha hakre miyoi chamaga marfuni pansina fangle building chani yankai hena ningkai kri. Venezuela minute amada 7.2 amasung 7.5 yongna hakiba akan be yuha anina leibagaduda achobo khudongthiba ama mayukna hali. Leibagasigi konum Caracas ki akoibada hakiba akan be yuhana La Guayala city da building chani yankai hena ningkai ki haina UN Office for the Coordination of Humanitarian Affairs na fongdokri. Tamthiraba yuha asina hojik fawda miyoi chamaga marfuni pan sikre amasung lising ama chonga rom asoka panangle haina Venezuela gi acting president Delcy Rodriguez na fongdokri. Leibagadigi city ama oriba lo La Guayala tamthiraba yuha hakiba asina hena achoba chaitin fangan kibaga loinana rescue team singna ngamjubi thakta mi kanba amasung thibagi thabak chathanaba acting president Delcy Rodriguez na leibaki television da fongdokri. US Geological Survey na thamlakiba warol amada tamthiraba yuha aduna miyoi lising taragi matakta shiramlagani haibagi thazaba thamkibaga loinana ngasi anganba ay fawda miyoi lising tara thiba khangna leikibagi report thamlaki. USGS na makata na thamlakibada Caracas ki nongchuklomda kilometer chamaga humfurom thapna leiba mafam amada magnitude 7.2 yongna yuha hakraba minute amagi tungda amuk hanna hena kanba mawungda magnitude 7.5 yongna akanba mawungda nikhi hairi minute ama thangna anira yuha hakiba aduna leiba ki konung Caracas ki akoibada leiba building kaya ningkhai kibaga loinana anakpada leiba region kaya dasu yuha gi chaithing chawna mayukna ki. Europe ki laibak ama oiriba France Venezuela da thokiba laibak thiraba thodok asida mi kanbada mateng pangnabagidama miyoi marfuga manga sabat team ama thakre hairi. US yauna malingi laibak kayana su Venezuela da khudaki oiba tengbang pinana ba laukthokhibaga loinana Venezuela laingak nasu state of emergency laukthokri.